ꯃꯌꯥꯝꯕꯨ ꯑꯍꯟꯅꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤꯗ ꯉꯁꯤ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯂꯣꯏꯈꯔꯦ ꯌꯦꯅꯤꯡꯊꯥ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯔꯦꯁꯃꯥꯕꯨ ꯁꯨꯁꯤꯜꯅ ꯅꯦꯅꯦꯈꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯦꯁꯃꯥꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯨꯁꯤꯜꯅ ꯌꯥꯔꯦ ꯅꯌꯨꯝ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯦ꯫ ꯔꯦꯁꯃꯥ ꯃꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯁꯨꯁꯤꯜꯅ ꯃꯉꯣꯟꯗ ꯉꯥꯡꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯉꯤ, ꯌꯥꯝꯅꯁꯨ ꯆꯩ꯫ ꯑꯗꯨ ꯐꯥꯎꯕꯗ ꯔꯦꯁꯃꯥ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕꯅꯁꯨ ꯔꯦꯁꯃꯥꯗ ꯐꯅ ꯌꯥꯝꯅ ꯆꯩꯔꯕꯅꯤ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯈꯣꯏꯒ ꯄꯨꯟꯒꯅꯨ, ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯐꯠꯇꯦ ꯈꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯂꯤꯕ? ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯔꯦꯁꯃꯥ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯔꯦꯁꯃꯥꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯃꯥꯡꯂꯕ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤꯕꯅꯣ? ꯋꯥꯕꯤꯒꯅꯨ꯫ ꯅꯪꯒꯤ ꯅꯃꯤꯠꯇꯨꯅ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯒꯅ ꯅꯈꯨꯠ ꯄꯦꯟꯅ ꯑꯩꯕꯨ ꯍꯥꯠꯂꯝꯃꯣ꯫ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩ ꯍꯤꯡꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯥꯡꯅꯤꯡꯕ ꯂꯥꯡꯒꯅꯤ, ꯑꯩꯅ ꯉꯥꯎꯅꯤꯡꯕ ꯉꯥꯎꯒꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯤꯡꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯅ ꯁꯨꯁꯤꯜꯗ ꯈꯨꯝꯂꯛꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯁꯤꯜ ꯁꯥꯎꯕ ꯍꯦꯟꯈꯤꯗꯨꯅ ꯁꯣꯔꯣꯛ ꯃꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯔꯦꯁꯃꯥꯒꯤ ꯈꯖꯥꯏ ꯑꯗꯨ ꯊꯥꯈꯤ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤ ꯋꯥꯅꯣ? ꯅꯪꯕꯨ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯃꯤꯔꯥ? ꯌꯥꯔꯦ, ꯌꯨꯝꯗ ꯆꯪꯉꯨ꯫ ꯁꯣꯔꯣꯛ ꯑꯁꯤꯗ ꯅꯪꯒ ꯑꯩꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯒ ꯋꯥ ꯃꯌꯥꯝ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯗꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯅꯪꯉꯣꯟꯗ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯁꯤꯜꯅ ꯔꯦꯁꯃꯥꯕꯨ ꯐꯖꯅ ꯊꯦꯝꯂꯒ ꯌꯨꯝꯗ ꯊꯥꯖꯤꯟꯈꯤ꯫ ꯔꯦꯁꯃꯥ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯁꯨ ꯁꯨꯁꯤꯜꯅ ꯅꯝꯗꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯔꯦꯁꯃꯥ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯌꯥꯝꯅꯁꯨ ꯀꯞꯄꯤ꯫ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯖꯔꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯇꯧꯔꯕꯅꯤ꯫ ꯁꯨꯁꯤꯜꯅ ꯃꯥꯕꯨ ꯃꯤꯔꯥꯏꯔꯛꯄ, ꯃꯥꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯂꯦꯟꯅꯔꯛꯄ ꯀꯌꯥ ꯑꯗꯨꯅ ꯃꯥꯡꯂꯕ ꯑꯩꯗꯤ ꯃꯥꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯇꯧꯔꯛꯈꯤꯕ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯁꯨꯁꯤꯜ ꯔꯦꯁꯃꯥꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯔꯝꯕꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯔꯦꯁꯃꯥꯗ ꯐꯣꯟ ꯇꯧꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯔꯦꯁꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯃꯍꯥꯛꯄꯨ ꯊꯦꯝꯕꯒꯤ ꯐꯣꯟ ꯈꯨꯇꯧꯅꯤ꯫ ꯁꯨꯁꯤꯜꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯔꯦꯁꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯕ ꯐꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯐꯣꯟ ꯇꯧꯔꯛꯂꯒ ꯁꯨꯁꯤꯜꯅ ꯔꯦꯁꯃꯥꯕꯨ ꯐꯖꯅ ꯊꯦꯝꯂꯦ꯫ ꯅꯪ ꯃꯇꯨꯡꯗ ꯃꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯒꯅꯨ, ꯑꯗꯨꯒ ꯐꯠꯇꯕ ꯂꯝꯕꯤꯗꯁꯨ ꯆꯪꯒꯅꯨ꯫ ꯅꯪꯅ ꯆꯥꯔꯤꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜꯅ ꯐꯖꯅ ꯍꯥꯏꯔꯦ꯫ ꯔꯦꯁꯃꯥꯁꯨ ꯁꯨꯁꯤꯜꯅ ꯊꯦꯝꯕꯗꯒꯤ ꯃꯍꯥꯛ ꯌꯥꯔꯦ, ꯃꯇꯨꯡꯗ ꯀꯔꯤꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯦ꯫ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, ꯅꯪ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯅꯪꯅ ꯌꯨꯝꯗ ꯂꯩꯕꯗ ꯅꯪꯒꯤ ꯁꯦꯟ ꯊꯣꯛꯅꯕ ꯐꯤ ꯁꯥꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯌꯨ꯫ ꯅꯪ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯐꯖꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯔꯦꯁꯃꯥ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩꯗꯗꯤ ꯁꯨꯁꯤꯜꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯁꯨꯁꯤꯜ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯦ꯫ ꯑꯗꯨꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯦ꯫ ꯁꯨꯁꯤꯜꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯁꯨꯁꯤꯜꯒꯤ ꯐꯣꯟꯗ ꯋꯥꯏꯇꯤꯡ ꯂꯩꯕ ꯀꯩꯗꯧꯕꯗꯣ ꯃꯍꯥꯛ ꯀꯩꯁꯨꯝ ꯋꯥ ꯀꯟꯅ ꯍꯥꯏꯗꯦ, ꯊꯣꯏꯗꯣꯛꯅꯁꯨ ꯍꯪꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯍꯦꯛ ꯁꯥꯕ ꯍꯧꯔꯛꯄꯒ ꯔꯦꯁꯃꯥꯁꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯟꯅ ꯁꯨꯁꯤꯜꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯀꯣꯜ ꯑꯗꯣ ꯋꯥꯏꯇꯤꯡ ꯂꯩꯔꯝꯂꯦ꯫ ꯋꯥꯏꯇꯤꯡ ꯂꯩꯕꯗꯒꯤ ꯔꯦꯁꯃꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯐꯣꯟ ꯑꯁꯨꯝ ꯀꯛꯊꯠꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯨꯁꯤꯜꯅ ꯔꯦꯁꯃꯥꯗꯁꯨ ꯐꯣꯟ ꯈꯔ ꯈꯔ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯏꯇꯤꯡ ꯍꯦꯛꯇ ꯆꯪꯂꯛꯄꯒꯨꯝꯕ, ꯑꯗꯨꯒ ꯁꯨꯁꯤꯜꯒ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗꯅ ꯔꯦꯁꯃꯥꯒꯤ ꯋꯥꯏꯇꯤꯡ ꯆꯪꯂꯛꯄꯒꯨꯝꯕ, ꯃꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯂꯦ꯫ ꯔꯦꯁꯃꯥꯗꯤ ꯈꯪꯉꯤ ꯁꯨꯁꯤꯜꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤꯕ, ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯥꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯊꯦꯝꯕꯅꯤ ꯍꯥꯏꯕ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕꯁꯨ ꯔꯦꯁꯃꯥꯅ ꯁꯨꯁꯤꯜꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯀꯥꯎꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ, ꯃꯍꯥꯛꯇꯕꯨ ꯑꯁꯨꯝ ꯈꯜꯂꯤ꯫ ꯁꯨꯁꯤꯜꯅꯗꯤ ꯃꯍꯥꯛꯄꯨ
thoina henadi khanba natte mahakpu themlibani aduga amuksu Resmaga nauna khangnariba nupado Resmada hek phone tawrei Sushilnadi maga loinagano phattaba lambida chakkanu haidunadi wa kaya ama hairabani aduba Resma su khalai mana phana yamna ingonda hairabasu mana ibu nusibigadaba natte mana ibu themlibani aduna phatte khanglaba nupa se hojikti maga iga khangnaribani maga oina aigisu nusiba ma semlage haiduna mahak marak marakta nupadugadi wari khare khare sanai aduga nipaduna marak dukana thoro kwa ama leiramge haiba kaya adudi Resma yadre ma kwa chadre haiduna nupaduna hairapududi yade adu warabasu yamna toina ngalakpadagi Sushilgi magna maktawdrabasu mahak marak kwadi khare khare chari Resmana adumna nupaduga pulai wari khare khare sanaba horai mahak kwa charamdabadagi amuk charai haiba kaya ama khanglakpadagi nongma Sushilna mangonda phone tawraga Resmada ngalai mikup adudadi Resmana handana Sushilda ngangle nangna ingonda duyamna yengsilliba karigino nangna chatliba nangna khangnariba nupiduga adum khangno nangna ingonda warakpagi nathau natte nangna ingonda warkhomchu thokte matungdadi nang ingonda adugumba hairakanu haiduna handana Resmana Sushilda thina ngalaga phone thamki numittugi matungdagi Sushilchu mangonda wa haiba ngamdre karino aina tawgadaba haidunadi mahak wakhan kaya amadi khalle aduga amuksu Sushilga nauna khangnariba nupi aduna Sushilgi maramda khare khare thigatpasu haurai mahakna phone tawba matamda waiting kaya thengnarakpa aduga hojikti makhoi ani khangnabasu tha ama phajilakadawribani aduna nusinaba haibadu kawbanina nusiba mahakkidamak karino kamdawbano haiduna lona thigatpa haurai mahakna thigalakpadagidi khangba ngamle Sushilga Resma kawbi nupi amaga matam khara khangnarimi haiba mikup adudagi mahakna Resma hairisi kanano haiduna Resmagi maramda muk nupi aduna thigatpa hauraki mahakna thigalakpadagi Resmagi maramda loina khangle nongmadi mahakna Resma makhoi ani wari amata sanasi haiduna matam ama tharaga wari sanaki numituda makhoi anigi wari asengma loina khangnare Resmana su maga tamusu single inarama mari khudimak loina haidokle aduga nupiduna su maga nauna khangnarakpa mahakna nupa kainaba pamjadaba amadi Sushilbu yamna nusijabagi wari khudimak Resmana tamle Resma su khangle nupiduna Sushilbu kayagi matik nusijai kayagi matik khanjai haiba mahakna phajana sengdolaga haibire hoi chumme mahak ingona phone kharagadi tawrei adubu yamna chamna wari sanabane thoini hena lana khanganu haiduna Resmana phajana sengdolaga nupiduda thajaba kaya ama ulle numittugi matungdagi Sushilna mangonda phone tarupa kaya Resmana paikhidre makhoi ani thungnajarasanu makhoi ani panthung yaurasanu haibagi wakhalda Resma su maga khangnariba phatte khanglabu nupa aduga khare khare sum pulle nenegi pandukana thoroktuna makhoi ani unaba yamna toina tawba kaya aduda Sushilna ubadadi Sushil hena saunimga phauri magna Resmada ngangba magna Resmada haiba kaya ama Resmana sungta tadre hanagum asum nupaduga nenegi pandukalduda punba amadi kwa talabna singba Resma adum charaga leiba horokle numitugi matung nongmani ni ado Resmaga Sushilga yamna toina khannaki marayenaki Sushilna mangonda wa kaya ama nganglabasu Resmana thawa sade tade Sushilna pandukan phamine ne adudasu ngangi jai adubu makhoi masen chap manai thoine hena su tade mathangi numitani Sushilga mamanaba aduga lalaga pandukal aduda marai khare yenarakpa khanarakpa tawbadagi Resmaga nauna khangnariba nupa aduga Sushilga makhoiga phuna chainaba khut thanaba khare yaurakki khanabadu loiraba matungda numittugi numidangda Sushilna Resmada phone tawi Resmana pholek paikhalakpaga Sushilna asumna hairai nangonda ina wa haijabase nangna tabidre haiba khangi hojikti nangonda ai kaisum hairaroi nangna aphaba lambida chatpa nangna aphaba oibadudi aini yamna pamjabane adubu nahakti phatte khanglaba lambi asida hanjan chatnaba honai ai ngasidagi nangonda kaisum hairaroi nangna khalliba nangna phai khalliba lambi aduda nang adum chatlo hairaga Sushil mamittagi mapi taraga Resmana tamna hairakibani Resma su kabbe
ꯔꯦꯁꯃꯥꯁꯨ ꯈꯪꯉꯤ ꯈꯪꯅ ꯈꯪꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯥꯡꯖꯔꯒꯦ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯅꯤ꯫ ꯔꯦꯁꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯥꯃꯣ ꯁꯨꯁꯤꯜ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯐꯠꯇꯦ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯉꯤ꯫ ꯑꯩ ꯃꯇꯝ ꯈꯔ ꯂꯝꯕꯤ ꯂꯝꯃꯥꯡꯅꯔꯨꯔꯦ, ꯂꯝꯕꯤ ꯑꯔꯥꯟꯕꯗ ꯆꯠꯂꯨꯔꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒ ꯂꯣꯏꯅꯔꯝꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯠꯇꯕꯨ ꯁꯣꯏꯔꯕꯗꯤ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕ, ꯍꯟꯗꯅ ꯃꯈꯣꯏꯗ ꯁꯤꯡꯅꯕ ꯆꯦꯂꯦꯟꯖ ꯀꯌꯥ ꯇꯧꯕꯁꯤꯅ ꯑꯩ ꯃꯇꯝꯁꯤꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯗꯨꯅ ꯐꯠꯇꯦ ꯈꯪꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯠꯆꯕꯅꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯡꯂꯕꯁꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯠꯆꯕꯅꯦ꯫ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯔꯔꯣꯏꯗ ꯍꯥꯏꯗꯨꯅ ꯔꯦꯁꯃꯥ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ꯫ ꯔꯦꯁꯃꯥꯅ ꯃꯉꯣꯟꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯁꯨꯁꯤꯜꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯩꯁꯨꯝ ꯍꯥꯏꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯁꯨꯝ ꯍꯧꯈꯤ꯫ ꯔꯦꯁꯃꯥꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯈꯟꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯆꯦꯂꯦꯟꯖ ꯑꯃ ꯂꯣꯟꯅ ꯁꯤꯡꯅꯗꯨꯅ ꯊꯝꯈꯤ꯫ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃ ꯍꯧꯈ꯭ꯔꯦ꯫ ꯁꯨꯁꯤꯜꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯪꯒꯗꯕ ꯅꯣꯡꯃꯇ ꯉꯥꯏꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯌꯦꯡꯒꯨꯝꯕ ꯆꯠꯀꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯖꯥꯒꯤ ꯂꯝꯕꯤ ꯃꯌꯥ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯔꯦꯁꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯇꯥꯃꯣ ꯁꯨꯁꯤꯜ, ꯅꯪꯒ ꯑꯩꯒ ꯈꯪꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤ꯫ ꯏꯆꯦ ꯔꯦꯁꯃꯥꯗꯣ ꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯐꯖꯅ ꯈꯪꯅꯧ꯫ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯎꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕꯗꯣ ꯅꯍꯥꯛꯅ ꯉꯥꯛꯄꯤꯔꯒ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯅꯧꯅ ꯌꯣꯛꯈꯠꯍꯟꯅꯤꯡꯉꯦ꯫ ꯅꯍꯥꯛ ꯃꯥꯒ ꯐꯖꯅ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯐꯖꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯁꯤꯜꯗꯤ ꯌꯥꯗꯦ꯫ ꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯄꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯇ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯨꯄꯤꯅꯤ꯫ ꯅꯪ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯛꯀꯅꯨ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯀꯌꯥ ꯑꯃ ꯌꯦꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯚꯦꯟ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯧꯈꯤꯕ꯫ ꯁꯨꯁꯤꯜ ꯎꯕ ꯃꯇꯝꯗꯁꯨ ꯚꯦꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯃ ꯃꯀꯣꯛ ꯊꯤꯟꯗꯣꯛꯂꯒ ꯀꯟꯅ ꯂꯥꯎꯅ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯁꯨꯁꯤꯜꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯝꯕ ꯀꯌꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯒꯥꯔꯤ ꯑꯗꯨꯗꯤ ꯆꯤꯡ ꯂꯝꯕꯤꯔꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯅꯤꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕꯗꯣ ꯒꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯃꯇꯥꯎ, ꯑꯁꯣꯝꯗ ꯚꯦꯟ ꯑꯃ ꯆꯠꯈꯤꯕꯔꯥ? ꯔꯦꯁꯃꯥ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯁꯤꯜ ꯄꯨꯡꯉ ꯉꯛꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯈꯤ, ꯂꯥꯛꯑꯣ, ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯀꯜꯂꯨꯁꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯏꯗꯅ ꯇꯥꯟꯅꯕ ꯌꯥꯎꯔꯛꯑꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯑꯃꯨꯛꯀ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯨꯁꯤꯜꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯨꯁꯤꯜ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯆꯠꯂꯣ ꯇꯥꯃꯣ ꯁꯨꯁꯤꯜ, ꯔꯦꯁꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯣ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯁꯤꯜꯒ ꯃꯃꯥꯟꯅꯕꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯒ ꯔꯦꯁꯃꯥꯕꯨ ꯐꯥꯔꯒ ꯄꯨꯈꯤꯕ ꯂꯝꯕꯤꯗꯨꯗ ꯇꯥꯟꯅꯔꯛꯏ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯜꯂꯛꯄ ꯑꯗꯣ ꯄꯨꯡꯈꯥꯏ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯉꯤ꯫ ꯔꯦꯁꯃꯥꯕꯨ ꯐꯥꯔꯒ ꯄꯨꯔꯤꯕꯗꯣ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯆꯤꯡꯒꯤ ꯈꯨꯜ ꯑꯃ ꯌꯧꯈ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯅ ꯊꯦꯡꯅꯔꯔꯦ꯫ ꯊꯦꯡꯅꯕꯗꯒꯤ ꯃꯈꯣꯏ ꯐꯨꯅ ꯆꯩꯅꯕ ꯈꯟꯅꯕ ꯀꯌꯥ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯃꯈꯣꯏꯅ ꯀꯩꯁꯨꯝ ꯎꯁꯤꯠꯇ꯭ꯔꯦ꯫ ꯃꯃꯩ ꯊꯪꯗꯗꯤ ꯆꯤꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯊꯕꯛ ꯁꯨꯔꯝꯕ ꯆꯤꯡꯃꯤ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯔꯦꯁꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯟꯕꯗꯤ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯃꯇꯝ ꯑꯗꯨꯗꯤ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯄꯨꯡ 7:30 ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡꯒꯤ ꯈꯨꯜ ꯑꯃꯗ ꯂꯦꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯁꯨꯁꯤꯜ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯍꯟꯁꯤꯡꯅ ꯐꯥꯎꯕ ꯔꯦꯁꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯂꯦ꯫ ꯁꯨꯁꯤꯜꯒ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯥꯎ ꯇꯥꯈꯤ꯫ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯐꯥꯎꯔꯕꯁꯨ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯑꯁꯦꯡꯕ ꯂꯤꯕꯗꯒꯤ ꯃꯍꯥꯛ ꯀꯥ ꯍꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯄꯦꯟꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯄꯥꯝꯖꯩ꯫ ꯔꯦꯁꯃꯥꯅ ꯋꯥꯔꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯖꯔꯕꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯨꯁꯤꯜ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯔꯦꯁꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ,
nang ai chemeng mingthon thoklabasu aidi maga kainaba ngamgadaba mande aidi ngasi nungthin pung 2:30 taba matamda aigi thabak ke training changlagadabane nahaksu yumda hek yaubaga wari aseng khudima loina liro ai maga kainaba ngamloi haiduna Sushilna Resma da phajana haiki Resma di kari mata khumde tumil asum lei asumna wari khara sanarba matungda ngaktang lairagadi yumlumdagi mina makhoi bu lawba lae Resma hana puki Sushil ka mamana badugadi makhoina parappa gari macha duda yumlumda lae Sushil yumda changde mamana bagi yumda lei mahaki pugada ba pochai sing yumda mi thaduna laholloi mamana bagi kada leiringai mamana ban asumna haire matau na wakan muna mutan khantau hojik tin hak Resma chen bagi mington tholabane nangna khallibado kaisum oiba yaroi pharabasu phatrabasu nang asin mutin chalagadabane aduna nang Resma da wahi amani tande hayaninge ma wakan jama nungairaroi mamana bana phana hairabasu Sushildi magi animbadu hongdo haiba yade magte ningkhibado khak hongloi haiduna leidi mana asumna haire aidi pung 12:30 tarakpaga aigi bojai sing asi puraga aidi chakhrani asumna hairaduna mahaki machanupi da phaba phone tawduna mahaki mamabu mamanaba khoida laknaba haiduna kaure Sushil ki mamasu mamanaba khoida lakle aduga Sushilna mamabu khurum jaraga ima ai chakchu chararoi ai chalage pung 12 tarakpa doida hairaga phajana hainaraga Sushil amakle haure mamadudi asomna mamong nupi do yumda pusilakpanina mayumna mahankre mamasu khangi masanupagi thamoida pendaba nungaidaba khara leire habase masu kasum haidoktre asumna mamong nupiduna makhoigi yumda chak thuningai pung 10:30 tarakpa doida Resma na Sushil da phone tawe Sushil ahan madidi phone paide kona thangda amaka phone tawsille mathang phone parakku mikuptadi Resma na phajana haijare nana thabak chatpa tarabasu saksitadi charaga chatpiko nangi aningma pamba loina ai khange yumda hallaba matungdasu wari khudima aina loina ligani nang kariga nungai taba khallibano hanaki mapok asida nangonda aina yamni yetlabra ai nangi ningma loina thungangani nangna thabak chakhraga halakko matamda nangi aningma khudimak thungnaba ai ngasi ki taibang asida su leiraroi nahak saksitadi charaga chatpiko haiduna Resma na phajana haijarae adu phawpada Sushil tasinade phone thamki phone thamkraba matungda Sushil mahaki pujai sing adu losilaga mak chalani haiduna thorang tawre mamana banati mangonda phanakana themjai Sushil yadre mamana bana hai matau nak amutung thengnabiramo mongonda wahi amani toyarsu haibiramo haiduna phanakana haijabani Sushil yaba kawbulaitre matau ai thoage haiduna mak para thore mana thorakku matamda mamana badusu mak puthin ma thorakle khara chalam laga Sushil do kari wakhan khalam labano khangde chapba mong leple magna haire matau Resma do ekoi jega punna asida mukta law haibiyo haduna Sushilna mamana bada hairaki wahi adu hairakku matamda mamana bado yamna harauki khudakta mahakna phone tawraga Resma ga makhoigi machega puna laknaba haiki Resma di wakhan nungai tabaduna chakcharamde Sushilna law haduna paw harai haibada mahakchu yamna harauki khudakta mahakki mache aduga puna lakminaki makhoi ani ne hek chalakko matam aduda Sushilna Resma da asumna hairaki yamna phattaba mi manbra aise mapan thongda malabasu nungdadi yamna phabane migi mapunsi manghangadaba tarai le thokadaba nupadu ai natte kariga nangna wana leirune aisu nangmu nuksi nangna mamang thakka tawkiba thogdok kharada pendaba kaya ama phawrabasu hojikti nangse aina chelabane nangi punsi aina mahangadaba natte nungaina momo nokna leiramo wahi sing asi hairaduna Resma ga mamittagi sintharagliba piranga do Sushilna te thokpiki aduga mak chalage hairaga machebusu khurumlamlaga Sushil magi thabak training changki Resma su mana chatkiba maikai do mitkuptaba makhai munna yenaga lehauki mayambo aroibada panthori lanna amukana khurumjari